khadna Zainab thogaliba Quran bucada bana haksu Rasul gi tarika da khaydok tuna nakal naina leb laga khadna Zainab thogaliba Quran bucada bana haksu Nang sukhang laniha sarada Nang sukhang laniha sarada Nang sukhang laniha sarada Nang sukhang laniha sarada Achumbakang na chadriba Hay nabiyadu tabo chaliba Rasul gi tarika bucadriba nang